Rahul monda nungaina wakhal da khalai horendi aigi thamoida lotuna thamliba nungsiba bomba nafam da fonglage aigi nungsibe wakhal sikhanna tamphabu amu front mirror duda yengjai gari manungda Puspa na haidai thaja isai saklo khoi loina isai amam sakna se Syamna yaine sakna sine lambi naksanaba Tamphana ai ti sakjaroi isai ge haijade taba khak oijage Rahul na adudi yaroida kaidai sakadamne aikhoi singer su amta nate saknardi laina mamta oirasu loina sakna se thajana adudi Tamphana sakhan tare Puspana itagi dike su khaluno ai adum salage noi horo thajana hana isai saklai punsi se nong thang si de galoira bama popni hinglingai da punsi gi atrabu khanghallamu hinglingai da punsi gi atrabu khanghallamu kathok na ho thamoi gi khudo kathok na ho thamoi gi khudo nupa amuk salo Syamna khunai sidi khuwa kam da khuwa nang haude asi hairaga ma amuk saklai Syamna nangna mi gi oi khibada aidi nangbu yengba ngamhoroi aina mi gi oi khibadadi aina mi gi oi khibadadi nangdi aibu yengba ngamhoga dara nangdi aibu yengba ngamhoga dara malem sida laitre nangonda gi henba aigi imit sida aigi thamoida Rahul na ba naire thamoi ge se khaire Puspa na amu punsida nanga thengna ramdraba khanglam loi nungsiba karino oiram loi aise asumna nangtagi wakhalda ngaurabi punsida nanga thengna ramdraba mayamdu khubak khunarai Rahul na yam hairamleda aibo kai se saksige machinda son dana gari du thawi Puspa na ahoi thajana yamul ka haliko phajaba masakta yaroi ko Rahul na nok laga isai haurai nangna inakta leiraga aigi thamoina penjava khangi aina thamoi sina nangbu nungsijai Tampha hainaruba tawdana nupigi partu icham chamna sakpa yausilai horen mathanda sakpa talle khanduna nangna chatkhiba mai kaida aigi mityengna tanariba khangi aisu la 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 Rahul pungangai mathamoida nungaibana pik thankre makha muktarai lotuna adum thamladara thamoida nangi nungsiba laishanu adum lengdana thamoida aigi nungsiba hainai phongdoki di khallaga hongamdrabadi nungsiba chinbalna momol noksinna thamoida laiman oi howi thajana marak thalai ba naire sidi mitta kukulga abhinawga loi ure he Syamna as marak amta thalakinu ba kaidorage Tamphana yare makha khangdre swaida loisilase Syamna yaro sakhidawne tanja duda Puspa da kolama lai Rahul na as asuk nungai khalaga kanano karan tarai sibo Puspa na baba ne Rahul na pairo Puspa na hello baba Kumar na noibu yoroktriba ne khoidi sendra yore ne Puspa na yorani ba haijale Thailand na as mi isai nungai khalaga hero heroine casting hogalaga Puspa wakhal da khali kaino moi mawong sibu haina Kumar na hare adudi lao ko Puspa na hoi baba phone du thamkhre
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯕꯣꯠ ꯑꯃ ꯋꯥꯏꯗꯨꯅ ꯇꯣꯡꯂꯦ꯫ ꯃꯌꯥꯝꯗꯨ ꯏꯔꯥꯡ ꯂꯥꯡꯅꯩ, ꯐꯣꯇꯣꯕꯨ ꯀꯥꯞꯄꯅꯦ, ꯚꯤꯗꯤꯑꯣꯕꯨ ꯅꯝꯕꯅꯦ, ꯍꯔꯥꯎꯅ ꯂꯥꯡꯗꯅ ꯇꯣꯡꯉꯦ꯫ ꯀꯨꯃꯥꯔꯅ, ꯏꯕꯨꯡꯉꯣ ꯅꯣꯏꯒꯤꯁꯤ ꯊꯥꯡꯒ ꯀꯔꯥꯡꯗ ꯆꯠꯄ ꯌꯥꯔꯣꯏꯗ꯭ꯔꯥ? ꯁꯅꯥꯇꯣꯝꯕꯅ, ꯇꯥꯃꯣ ꯑꯩꯈꯣꯏꯒꯤꯁꯤꯅꯗꯤ ꯌꯥꯔꯔꯣꯏꯕꯣ, ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯪꯁꯤꯟꯕꯤꯔꯒ ꯊꯥꯡꯒ ꯀꯔꯥꯡ ꯆꯠꯄ ꯑꯇꯣꯞꯄ ꯕꯣꯠ ꯁꯥꯔꯚꯤꯁ ꯇꯧꯖꯔꯤꯕꯅꯤ, ꯑꯗꯨꯐꯥꯎ ꯍꯥꯏꯖꯟꯕꯤ ꯇꯥꯔꯦ꯫ ꯃꯌꯥꯝꯗꯨꯅ, ꯕꯕꯥ ꯊꯥꯡꯒ ꯀꯔꯥꯡꯗ ꯀꯩꯀꯩ ꯂꯩꯒꯦ? ꯀꯨꯃꯥꯔꯅ, ꯑꯩꯁꯨ ꯀꯩꯀꯩ ꯂꯩꯕꯅꯣꯗꯤ ꯈꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯏꯊꯠ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯆꯤꯡꯗꯨꯝꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯅꯕꯒꯦ ꯍꯥꯏꯕꯗꯣ ꯏꯄꯥꯁꯨ ꯈꯪꯅꯤꯡꯕ, ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯪꯂꯨꯗ꯭ꯔꯤ꯫ ꯁꯅꯥꯇꯣꯝꯕꯅ, ꯇꯥꯃꯣ ꯃꯌꯥꯏꯗ ꯆꯤꯡꯗꯨꯝ ꯃꯊꯛꯇ ꯂꯩꯕꯅꯤꯅ ꯑꯇꯥꯡꯕ ꯑꯣꯏꯕꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯗꯨꯝ ꯌꯧꯁꯤꯜꯂꯨꯕ ꯌꯥꯏ꯫ ꯃꯌꯥꯝꯗꯨ ꯆꯠꯂꯨꯁꯤ ꯍꯥꯏꯅꯔꯦ꯫ ꯊꯥꯖꯅ, ꯀꯌꯥꯝ ꯍꯩꯖꯟꯗ ꯋꯥꯠꯄꯤꯔꯤꯒꯦ ꯀꯀꯥ? ꯁꯅꯥꯇꯣꯝꯕꯅ, ꯈꯤꯇꯪꯗꯤ ꯍꯩꯖꯜ ꯇꯥꯔꯤ, ꯑꯗꯨꯒ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗ ꯑꯗꯨꯝ ꯍꯪꯉꯣ, ꯈꯪꯉꯅꯤ꯫ ꯃꯌꯥꯝꯗꯨ ꯍꯣꯏ ꯍꯥꯏꯅ ꯕꯣꯠ ꯇꯣꯡꯕꯒꯤ ꯁꯦꯜꯗꯨ ꯄꯤꯔꯝꯂꯦ, ꯑꯗꯨꯒ ꯊꯥꯡꯒ ꯀꯔꯥꯡꯂꯣꯝꯗ ꯍꯥꯏꯖꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯕꯣꯠ ꯑꯇꯣꯞꯄ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯑꯃꯗ ꯇꯣꯡꯗꯨꯅ ꯊꯥꯡꯒ ꯀꯔꯥꯡ ꯆꯪꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯕ꯭ꯂꯥꯅ, ꯑꯁ ꯃꯐꯝꯁꯤꯗꯤ ꯄꯨꯡꯆꯤꯛ ꯍꯦꯛꯆꯤ, ꯐꯖꯩꯀꯣ, ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯅꯪꯒꯤ ꯈꯨꯗꯣꯜꯁꯦ꯫ ꯀꯨꯃꯥꯔꯅ, ꯀꯩꯅꯣ ꯁꯩꯊꯥꯔꯛꯏꯁꯤꯕꯣ? ꯁꯥꯟꯇꯤꯕ꯭ꯂꯥꯅ, ꯑꯁꯦꯡꯕ ꯃꯣꯏꯕꯥ, ꯑꯩꯗꯤ ꯏꯪꯅ ꯆꯤꯛꯅ ꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ꯫ ꯀꯨꯃꯥꯔꯅ, ꯑꯣ ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ꯫ ꯇꯝꯐꯥꯅ, ꯕꯕꯥ ꯃꯐꯝꯁꯤꯗ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯉꯥ ꯐꯥꯔꯤꯕ ꯅꯠꯇ꯭ꯔꯥ? ꯀꯨꯃꯥꯔꯅ, ꯃꯥꯅꯦ, ꯁ꯭ꯋꯥꯏꯗ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯂꯣꯛꯇꯥꯛꯇꯒꯤ ꯉꯥꯁꯤ ꯐꯥꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯁꯥꯟꯇꯤꯕ꯭ꯂꯥꯅ, ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯅꯤꯄꯨꯔꯁꯦ? ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯇꯕ ꯐꯪꯗꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯅꯤ, ꯆꯥꯎꯊꯣꯛꯆꯗ꯭ꯔꯥ? ꯀꯨꯃꯥꯔꯅ, ꯃꯥꯅꯤ, ꯊꯨꯝꯍꯤ ꯆꯦꯟꯗꯕ ꯂꯨꯔꯕ ꯄꯥꯛ ꯆꯥꯎꯔꯕ ꯏꯁꯤꯡ ꯏꯄꯥꯛ, ꯑꯁꯣꯝꯗ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯃ ꯁꯥꯠꯍꯧꯕꯗꯣ, ꯑꯗꯨꯗꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯏꯁꯤꯡ ꯆꯤꯡꯈꯠꯇꯨꯅ ꯁꯦꯡꯅ ꯐꯤꯜꯇꯔ ꯇꯧꯔꯕ ꯃꯇꯨꯡ ꯃꯣꯏꯔꯥꯡ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯔꯤꯕꯅꯤ, ꯀꯥꯟꯅꯗ꯭ꯔꯥ? ꯇꯝꯐꯥ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯌꯥꯗ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯕ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯜ, ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯜ, ꯃꯐꯝ ꯑꯁꯤꯗꯅꯤꯀꯣ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯤꯕ, ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯤ, ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯈ꯭ꯔꯕ ꯏꯃꯥ ꯅꯪꯗꯤ ꯑꯗꯨꯝ ꯃꯨꯠꯅꯥꯏꯗꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯅꯤꯀꯣ, ꯁꯨꯔꯣꯜ ꯁꯨꯔꯣꯜ ꯈꯨꯗꯤꯡꯗ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯨꯁꯄꯥꯅ ꯍꯥꯏꯐꯦꯠ ꯏꯜꯂꯒ, ꯀꯩ ꯋꯥꯈꯜꯅꯣ? ꯇꯝꯐꯥ ꯅꯣꯛꯂꯒ, ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯇꯥ, ꯃꯐꯝꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯏꯇꯥꯅ ꯆꯣꯏꯁ ꯇꯧꯕꯤꯔꯤꯕ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯂꯒ ꯂꯥꯛꯄ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ, ꯏꯇꯥ ꯅꯨꯡꯁꯤꯕꯤ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯄꯨꯁꯄꯥꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯄꯨꯁꯄꯥꯅ, ꯑꯗꯨꯕꯨꯗꯤ ꯅꯇꯥꯅ ꯁꯦꯂꯦꯛ ꯇꯧꯕꯅꯤꯗꯅ꯫ ꯇꯝꯐꯥꯅ, ꯊꯦꯡꯛ ꯌꯨ ꯅꯨꯡꯁꯤꯕꯤ꯫ ꯄꯨꯁꯄꯥꯅ, ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯃꯌꯥꯝꯁꯦ ꯍꯜꯂꯁꯤ ꯍꯥꯏꯅꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯍꯥꯏꯗꯣꯛꯅꯔꯛꯂꯦ, ꯑꯗꯨꯒ ꯃꯣꯏꯔꯥꯡꯒꯤ ꯑꯣꯝꯕ ꯒꯥꯔꯗꯦꯟꯗ ꯆꯪꯁꯤ ꯍꯥꯏꯅꯔꯦ꯫ ꯃꯌꯥꯝꯗꯨ ꯑꯣꯝꯕ ꯒꯥꯔꯗꯦꯟꯗ ꯍꯥꯏꯖꯤꯟꯅꯔꯛꯂꯦ꯫ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯕ ꯆꯪꯅꯈꯤ꯫ ꯄꯨꯁꯄꯥꯗ ꯔꯥꯍꯨꯜꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯂꯩꯕ ꯇꯥꯟꯖꯥꯗ ꯔꯥꯍꯨꯜꯅ, ꯄꯨꯁꯄꯥ꯫ ꯄꯨꯁꯄꯥ ꯆꯠꯂꯝꯕꯗꯨ ꯂꯦꯞꯄꯤ꯫ ꯔꯥꯍꯨꯜꯅ, ꯑꯩ ꯉꯁꯤꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯄꯨꯁꯄꯥ ꯃꯊꯃꯣꯏꯗꯨ ꯏꯔꯥꯡ ꯂꯥꯡꯏ, ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯨꯁꯄꯥ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯀꯥꯏꯔꯞ ꯇꯧꯅ, ꯇꯞꯅ, ꯍꯥꯏꯌꯣ꯫ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯦ꯫ ꯔꯥꯍꯨꯜꯅ, ꯑꯩ ꯇꯝꯐꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ, ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯄꯤꯗꯨꯅ ꯑꯝꯇ ꯌꯥꯅꯕ ꯁꯤꯟꯕꯤꯌꯣ꯫ ꯄꯨꯁꯄꯥ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯇꯤꯌꯥꯃꯛꯅ ꯃꯀꯣꯛꯇ ꯅꯟꯊꯔꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯄꯤꯗꯨ ꯆꯗꯨꯝ ꯆꯗꯨꯝ ꯁꯤꯟꯊꯔꯛꯏ꯫ ꯃꯈꯨꯠꯇꯨꯅ ꯃꯄꯤꯗꯨ ꯐꯥꯎꯕ ꯂꯩꯊꯣꯛꯆꯕ ꯉꯝꯖꯗ꯭ꯔꯦ꯫ ꯔꯥꯍꯨꯜꯅ ꯎꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯔꯥꯍꯨꯜꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯃꯥꯒꯤ ꯏꯪ ꯇꯞꯆꯕ ꯃꯣꯡ ꯍꯥꯖꯗꯕ ꯃꯇꯧ, ꯇꯁꯦꯡꯅ ꯑꯩ ꯃꯥꯕꯨ ꯄꯥꯝꯃꯦ꯫ ꯄꯨꯁꯄꯥ ꯅꯪꯅ ꯌꯥꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ꯫
ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ ꯑꯗꯨꯕꯨ ꯏꯆꯤꯜꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯕꯗꯤ ꯉꯝꯈꯤꯗꯦ ꯃꯥꯒꯤ ꯃꯣꯡ ꯍꯥꯖꯗꯕ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯄꯨꯁꯄꯥ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯃꯄꯤꯗꯨ ꯂꯩꯃꯥꯏꯗ ꯄꯨꯞ ꯇꯥꯔꯛꯈꯤ ꯔꯥꯍꯨꯜ ꯃꯄꯤꯗꯨ ꯍꯥꯏꯐꯦꯠ ꯎꯕꯒꯨꯝ ꯇꯧꯏ ꯔꯥꯍꯨꯜꯅ ꯄꯨꯁꯄꯥ ꯀꯩꯗꯧꯔꯦ ꯀꯞꯂꯤꯔꯥ ꯄꯨꯁꯄꯥ ꯀꯞꯂꯤ ꯇꯧꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕꯤ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕꯤ ꯑꯩꯒꯤ ꯏꯇꯥꯁꯦ ꯊꯃꯣꯏ ꯃꯁꯛ ꯈꯪꯕ ꯚꯥꯏꯅ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯁꯤ ꯎꯕꯗ ꯏꯇꯥꯒꯤ ꯑꯋꯥꯕ ꯈꯔꯗꯤ ꯐꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯚꯥꯏ ꯄꯨꯁꯄꯥꯗꯨ ꯍꯦꯛ ꯂꯥꯎꯅ ꯀꯞꯄꯤ ꯈꯪꯉꯦ ꯑꯩꯁꯨ ꯃꯥꯅ ꯋꯥꯖꯕ ꯃꯣꯏ ꯐꯦꯃꯤꯂꯤ ꯅꯪ ꯑꯩꯗꯧꯅ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯖꯧ ꯄꯨꯝꯕ ꯀꯠꯊꯣꯛꯇꯨꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯊꯝꯖꯒꯅꯤ ꯏꯇꯥꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯚꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯔꯣꯏ ꯑꯩ ꯈꯪꯉꯦ ꯃꯥꯒꯤ ꯑꯦꯝ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯔꯒꯗꯤ ꯌꯦꯡꯒꯦ ꯍꯧꯖꯤꯛꯃꯛ ꯌꯥꯗ꯭ꯔꯁꯨ ꯁꯣꯏꯗꯅ ꯌꯥꯍꯟꯒꯦ ꯊꯦꯡꯛ ꯌꯨ ꯚꯥꯏ ꯑꯩ ꯚꯥꯏꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯋꯦꯜꯀꯝ ꯑꯗꯨꯗꯤ ꯑꯩ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯝꯗꯅ ꯄꯨꯁꯄꯥ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯄꯦꯟꯅ ꯀꯞꯆꯩ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯏ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯒꯠꯆꯔꯨꯕ ꯑꯁꯥ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯅꯕ ꯑꯣꯏꯔꯝꯂꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯁꯤꯗ ꯂꯣꯏꯕ ꯇꯥꯔꯕ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯄꯦꯟꯅ ꯀꯞꯆꯩ ꯍꯦ ꯅꯨꯡꯁꯤꯕ ꯑꯁꯨꯝꯅ ꯋꯥꯒꯅꯤ ꯈꯪꯂꯝꯂꯕ ꯅꯨꯡꯁꯤꯖꯔꯝꯃꯣꯏꯀꯣ ꯐꯔꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯄꯣꯛꯁꯤꯃꯒꯤ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗꯅ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯅꯨ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯒꯤ ꯃꯐꯝꯗ ꯑꯩ ꯑꯋꯥꯕ ꯄꯤꯕ ꯉꯝꯂꯣꯏ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯗꯨꯅꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯁꯣꯝꯗꯅ ꯃꯌꯥꯝꯗꯨ ꯐꯣꯇꯣ ꯄꯪꯀꯥꯞꯇ ꯀꯥꯞꯅꯩ ꯃꯣꯏꯒꯤ ꯐꯣꯟꯁꯤꯡꯗꯨ ꯒꯦꯂꯔꯤ ꯆꯟꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯁꯨꯝꯅ ꯀꯥꯞꯅꯔꯕ ꯃꯇꯨꯡ ꯇꯝꯐꯥꯅ ꯊꯥꯖ ꯄꯨꯁꯄꯥꯗꯤ ꯊꯥꯖꯅ ꯀꯩꯅꯣ ꯅꯣꯏꯒ ꯆꯠꯇ꯭ꯔꯣ ꯇꯝꯐꯥꯅ ꯑꯩꯒ ꯕꯕꯥꯒ ꯏꯃꯥꯒꯗꯤ ꯋꯥꯔꯤ ꯁꯥꯗꯅ ꯃꯃꯥꯡꯗ ꯑꯗꯨꯝ ꯆꯠꯈꯠꯂꯦ ꯅꯣꯏꯒ ꯃꯅꯤꯡꯗ ꯂꯥꯛꯃꯤꯟꯅꯍꯧꯗꯥꯏꯅꯦ ꯊꯥꯖꯅ ꯑꯩꯈꯣꯏꯒ ꯂꯥꯛꯑꯝꯕꯅꯦ ꯀꯔꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯔꯥꯍꯨꯜꯅ ꯅꯣꯏ ꯅꯅꯥꯛꯇ ꯆꯠꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯗꯥꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯝꯕꯗꯒꯤ ꯂꯥꯛꯇ꯭ꯔꯣ ꯄꯨꯁꯄꯥꯅ ꯗꯪ ꯈꯪꯍꯜꯂꯛꯏ ꯇꯝꯐꯥꯗ ꯇꯝꯐꯥꯅ ꯏꯃꯥ ꯈꯪꯉꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯂꯥꯛꯑꯣ ꯏꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯁꯦ ꯄꯨꯁꯄꯥꯅ ꯍꯣꯏ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯗꯨꯅ ꯀꯨꯃꯥꯔꯅ ꯍꯜꯂꯁꯤꯔꯣ ꯅꯣꯏꯕꯣ ꯃꯌꯥꯝꯗꯨ ꯍꯜꯂꯁꯤ ꯍꯥꯏꯅ ꯒꯥꯔꯤ ꯀꯥꯟꯅꯔꯦ ꯍꯟꯗꯛꯇꯤ ꯇꯝꯐꯥ ꯊꯥꯖ ꯄꯨꯁꯄꯥ ꯑꯃꯗꯤ ꯀꯨꯃꯥꯔ ꯇꯣꯡꯃꯤꯟꯅꯔꯛꯂꯦ ꯑꯅꯨ ꯃꯦꯙꯥ ꯉꯥꯟꯊꯣꯏ ꯃꯃꯥ ꯃꯈꯣꯏ ꯄꯨꯟꯅ ꯑꯃ ꯇꯣꯡꯂꯛꯂꯦ ꯇꯝꯐꯥꯅ ꯕꯕꯥ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯤ ꯀꯌꯥꯝ ꯂꯥꯞꯂꯤꯒꯦ ꯃꯐꯝꯁꯤꯗꯒꯤ ꯀꯨꯃꯥꯔꯅ ꯍꯣꯏꯅꯦ ꯐꯔꯦ ꯏꯆꯥ ꯊꯣꯏꯕꯤꯅ ꯅꯤꯡꯁꯤꯡꯂꯛꯄ ꯌꯥꯝ ꯂꯥꯞꯇ꯭ꯔꯦ ꯌꯧꯊꯣꯛꯎꯔꯁꯤ ꯑꯗꯨꯕꯨ ꯈꯪꯗꯦꯅꯦ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯕꯒꯤ ꯊꯣꯡꯕꯨ ꯍꯥꯡꯂꯝꯒꯗ꯭ꯔꯥ ꯌꯦꯡꯊꯣꯛꯎꯔꯁꯤ ꯇꯝꯐꯥꯅ ꯍꯣꯏ ꯕꯕꯥ ꯀꯨꯃꯥꯔꯅ ꯃꯣꯏꯗ ꯐꯣꯟ ꯇꯧ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯇꯨꯡ ꯏꯜꯂꯛꯑꯣ ꯍꯥꯏꯌꯣ ꯄꯨꯁꯄꯥꯅ ꯏꯇꯥ ꯅꯪꯉꯣꯟꯗ ꯇꯧꯔꯣ ꯅꯝꯕꯔ ꯍꯥꯏꯔꯛꯀꯦ ꯑꯩ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟ ꯑꯃ ꯌꯦꯡꯉꯤꯕ ꯇꯝꯐꯥ ꯀꯩꯁꯨ ꯈꯟꯗꯅ ꯅꯝꯕꯔꯗꯨ ꯅꯝꯂꯒ ꯐꯣꯟꯗꯨ ꯇꯧꯏ ꯔꯥꯍꯨꯜꯅ ꯍꯜꯂꯣ ꯀꯅꯥ ꯇꯝꯐꯥꯅ ꯕꯕꯥꯅ ꯀꯩꯕꯨꯜꯂꯣꯝꯗ ꯆꯠꯁꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯇꯨꯡ ꯏꯟꯅꯔꯛꯑꯣ ꯍꯥꯏꯌꯦ ꯔꯥꯍꯨꯜꯅ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯁꯥꯟꯇꯤꯕ꯭ꯂꯥꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯝꯇ ꯄꯥꯏꯍꯧꯒꯦ 이베마 탱하니 유말라시 하유네 난 바바도 땀파나 이마 아이 토이비네 하이게 산티블라나 오호 이자 토이비 오이래 땀파나 바바 이마나 탱오이드라 하이레이에 कुमारना लाउड स्पीकर था तंफा लाउड स्पीकर थाई कुमारना नोक लगा नंग ngaihak sida ngairamge haibro aikoi chalurage santiblana yare chapirura कुमार नोक लगा थमे थमे तंफा फोन तो थमले
Ibudau Tangjing Mapa Yorakpaduda Kumarna Noibo Moirangi Ibudau Tangjing Khoiramnarabo Mapa Yore Noi Nadau Ya He Sunday Oibagi Thong Hange Ngahak Sangusiro Thajana Hoi Baba Jangshe Tampana Baba Khoiramninge Puspana Khoiramuge Baba Kumar Noklaga Hairi Noidi Chicken Tap Dai Charaga Khoiramdoiba Puspana Baba Itai Bani Diluzare Kumarna Chok Toklagabo Tampana Hoi Baba Kumarna Fare Fare Adudi Kumasise Makhoi Kume Gate Mayada Lai Yoliba Ima Ibel Singdudagi Laisu Candle Duk Thangmai Laire Aduga Tampha Amadi Puspa Anidu Lai Kuramba Kakhatkre Ataidusu Loina Yonaragle Mayam Dudi Kaba Nungaitrena Kadre Makhada Labna Adum Kuramle Tampana Laisha Kara Puthoraktuna Mayamdu Laisha Dunambi Laising Hairuk Laruk Lairamliba Amaibina Hanbirai Mayamdu Laimangda Group Photo Amata Kapiu Haina Kumarna Kapire Thajana Aidi Dressiga Jagoitum Saningale Tampana College ki Freshest Mitane Uina Saro Thailena Hoina Yaina Satoshi Kumaya Rahulna Masak Nathi Koi Balang Bahidi Sini Rani Kidrane Thailena Yare Oza Nang Fazarena Pongiro Rahulna Ai Soy Dinatre Ai Wong Kaidene Mayamdu Sarasi Hainare Thajana Tampha Nang Yau Diaroi Ko Puspadi Wakya Ngangdre Mafamduda Kuina Pantharamdre Ngahaki Matungda Kaibul Lamjau National Park Yaurae Security Lairamliba Chil Inau Singduda Hainaduna Permit Ticket Lauduna Garidu Manungbau Pusili Mayamdu Yengba Hongnare Numittu Madau Yadana Mayamdu Binocular ga Yaudrasu Mitna Yengbada Inak Nakna Sangai Ani Ahum Urami Mayamdu Haraunai Langnai Adubu Puspadi Hanaga Manadre Mayam Mangdadi Nokshinai Thamoidadi Mayum Yoningbana Lining Oikre Kumarna Ichasa Noi Aikhoise Laibak Yam Farabane Laibak Asida Boklubase Malemgi Mafam Amata da Fangdava Aikhoi State Asida Fangjava Sangai Chauthok Chaningai Oidra Tampha Thaja Makhoidi Munna Taduna Lei Kumarna Asida Natana Loktak Pasu Yengo Tumhi Chendava Luraba Ising Khudakta Sinaba Yaba Amaromda Siroi Chingda Sachabi Siroi Lili Mafam Ataida Pomdavi Aikhoise Manipurda Poklubase Laiba Fadra Tamphana Baba Sangai Tangla Sida Lairise Lairiktadi Atopa Jiba Lamok Atai Atopa Jiba Su Lai Haina Thengnakiye Kumarna Chumi Lai Jiba Kaya Amasu Mafam Sida Lai Yengo Atauba Fumdi Marak Sida Mapalamdagi Pairakpa Migrant Bird Kaya Amasu Chaktaba Sahi Khudingi Pairak Libani Asida Natana Kharsa Lamok Atopa Ujek Kaya Aikhoina Khangdaba Jiba Kaya Amasu Leramba Yai Yamna Chawidana Mafamse Tamphana Baba Adubudi 40 km 2-lane area ne Kumar Makha Muktarai Adubu Sidadi Kaya Uraroi Karigumba Forest Department gi Minaga Sangai Masing Thiba Changba or Ujek Waya Anoba Kayam Pairai Yingsinba Changbada Ubada Natradi Adubu Mafam Sida Henjang Napi Hekba Changba Ima Ibel Singnasu Marak Marakda Hengnaba Yarom Gadra Khali Manak Nangna Tariba Yum Singsida Karigumba Sensalakbasu Yawi Haina Tai Tamphana Baba Sida Kai Buhaujana Henjang Mana Masingdi Kumarna Noigi Pulai Yaipan Peru Yalang Kengoi Adum Kharadi Hobajani Puspana Baba Sangai Masing Thiba Changba Ujek Waya Yengba Changbada Aikhoi Michamdi Changba Yadabra Kumarna Yai Kaigi Yadani Moigi Department gi Misingda Fazana Hainaraga Tanaraba Matung Changba Yai Hoi Aikhoina Changningi Haidana Hekta Changba Fangbadi Nate Laikai Club Organization Kaya Amagi Truda Moiga Kusam Naraga Changba Yai Noi film da Karida Uryudi Manung Changba Gi Adumna Aikhoisu Changba Yai na Rahulna Baba Aidi Changduna Yengningi Kumarna
ꯑꯗꯨꯅ ꯅꯣꯡꯃ ꯉꯟꯅ ꯂꯥꯛꯑꯒ ꯆꯠꯂꯁꯤ ꯉꯁꯤꯒꯤꯗꯤ ꯌꯨꯝ ꯌꯧꯕ ꯊꯦꯡꯅꯔꯅꯤ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅꯔꯒ ꯑꯁꯨꯝꯅ ꯀꯨꯃꯥꯔꯅ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯃꯁꯥ ꯌꯥꯎꯅ ꯊꯤꯟꯕꯤꯔꯨꯔꯦ ꯂꯥꯁꯇ ꯇꯝꯐꯥꯕꯨꯁꯨ ꯊꯤꯟꯕꯤꯔꯨꯔꯦ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯄꯨꯁꯄꯥ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤꯗꯨ ꯇꯥꯔꯛꯏ ꯃꯈꯣꯜꯗꯤ ꯊꯣꯛꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯗꯥꯏꯔꯤꯗꯨ ꯏꯕ ꯍꯧꯈꯤ ꯁꯣꯝꯗꯅ ꯔꯥꯍꯨꯜ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯍꯧꯈ꯭ꯔꯕ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯤꯞꯂꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯄꯨꯟꯁꯤꯗ ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯃꯇꯨꯡꯗꯁꯨ ꯂꯥꯛꯀꯗꯕ ꯃꯥꯟꯗꯦ ꯏꯁꯩ ꯁꯛꯃꯤꯟꯅꯕ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯈꯤꯕ ꯃꯄꯥꯅ ꯃꯈꯣꯏ ꯑꯅꯤꯇꯪ ꯐꯣꯇꯣ ꯀꯥꯞꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤ ꯔꯥꯍꯨꯜ ꯋꯥꯈꯜꯗꯨ ꯆꯔꯥꯡꯅꯔꯝꯃꯤ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯝꯃꯤ ꯇꯝꯐꯥꯅ ꯉꯥꯡꯂꯛꯄ ꯋꯥꯉꯥꯡ ꯊꯥꯖꯗꯅ ꯍꯥꯏꯔꯛꯈꯤꯕ ꯃꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯏꯃꯥꯗꯒꯤ ꯐꯥꯎꯕ ꯇꯥꯕ ꯐꯪꯗꯕ ꯋꯥꯍꯩ ꯀꯌꯥ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯃꯁꯛꯇ ꯅꯠꯇꯦ ꯃꯒꯨꯟꯅꯁꯨ ꯇꯥꯗꯦ ꯀꯌꯥꯗ ꯌꯨꯅꯤꯛ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯒ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯅꯝꯍꯥꯗꯨꯅ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯇꯥꯛꯂꯤꯕ꯭ꯔꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯝꯍꯥꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕ ꯄꯥꯝꯗꯕꯒꯤꯔ ꯑꯁꯨꯝꯅ ꯋꯥꯈꯜꯗꯨ ꯈꯟꯗꯨꯅ ꯃꯣꯟꯗꯨ ꯃꯊꯟꯇ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯌꯥꯋꯣꯟ ꯋꯥꯈꯜꯁꯤꯡꯗꯨ ꯃꯈꯥ ꯁꯨꯝ ꯈꯜꯂꯛꯏ ꯑꯗꯨꯗꯤ ꯖꯣꯒꯤꯡꯒ ꯑꯝꯇ ꯆꯠꯇ꯭ꯔꯦ ꯈꯔ ꯄꯥꯝꯃꯜꯂꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯔ ꯐꯤꯠ ꯑꯣꯏꯔꯒ ꯃꯤꯅ ꯀꯤꯍꯪꯒꯣꯏꯗꯅ ꯋꯥꯍꯩꯁꯤꯡꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯈꯪꯍꯧꯗꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯑꯜꯃꯤꯔꯥꯗꯨ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯇ꯭ꯔꯦꯛ ꯁꯨꯠ ꯍꯦꯡꯒꯔꯗ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯏ ꯔꯥꯍꯨꯜꯅ ꯈꯣꯡꯎꯞꯇꯤ ꯀꯔꯝꯕ ꯇꯣꯡꯁꯤꯒꯦ ꯑꯩꯕꯣ ꯈꯣꯡꯎꯞ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯏ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯁꯤ ꯑꯣꯏꯅ ꯇꯣꯡꯉꯁꯤꯔ ꯅꯠꯇ꯭ꯔꯒ ꯑꯃꯁꯤ ꯑꯣꯏꯅ ꯇꯣꯡꯉꯁꯤꯔ ꯌꯥꯡꯕꯩ ꯍꯥꯏꯔꯗꯤ ꯑꯁꯤꯁꯨ ꯌꯥꯡꯕꯅꯤ ꯈꯣꯡꯎꯞ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯌꯦꯡꯒꯤ ꯔꯦꯗꯤꯗ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯐꯦꯡꯂꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯔꯥꯍꯨꯜꯅ ꯏꯃꯥ ꯍꯌꯦꯡꯗꯒꯤ ꯑꯩ ꯖꯣꯒꯤꯡ ꯍꯧꯔꯒꯦ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯒ ꯐꯠ ꯊꯣꯛꯀꯦ ꯇꯧꯏ ꯃꯦꯝꯃꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯃꯃꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯤꯕꯨ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯃꯣꯏꯔꯥꯡ ꯂꯥꯏ ꯈꯨꯔꯨꯝꯃꯨꯕꯗꯒꯤ ꯏꯆꯥꯁꯦ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏꯗ ꯔꯥꯍꯨꯜ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯌꯦꯡꯏ ꯄꯨꯡ 10 ꯇꯥꯔꯦ ꯔꯥꯍꯨꯜꯅ ꯑꯩꯕꯨ ꯐꯣꯟ ꯇꯧꯁꯤꯔꯅꯦ ꯑꯁ ꯇꯨꯝꯃꯝꯃꯅꯤꯗ ꯇꯨꯝꯖꯔꯁꯅꯨ ꯑꯩꯁꯨ ꯇꯨꯝꯂꯒꯦ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯄꯨꯡ 3:30 AM ꯑꯦꯂꯥꯝ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯇꯨꯝꯈ꯭ꯔꯦ ꯃꯦꯝꯃ ꯇꯨꯝꯕ ꯆꯪꯉꯛꯄꯗ ꯃꯣꯏꯕ ꯃꯆꯥꯅꯨꯄꯥꯁꯦ ꯍꯌꯦꯡꯗꯤ ꯋꯥꯛꯀꯤꯡ ꯆꯦꯟꯒꯦ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯊꯧꯔꯥꯡ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯔꯝꯃꯤ ꯃꯁꯥꯁꯦ ꯏꯍꯣꯡ ꯍꯣꯡꯕꯗꯧꯅꯁꯨ ꯎꯏ ꯙꯤꯔꯦꯟꯅ ꯃꯥꯅꯕꯣ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯃꯃꯥ ꯃꯣꯏꯕꯥꯅ ꯏꯆꯥꯁꯦ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯣꯏꯕꯥꯗꯤ ꯅꯆꯥꯅꯨꯄꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯊꯧꯗꯨꯅ ꯊꯥꯖꯗꯕꯅꯤ ꯀꯩꯗꯧꯕꯒꯤ ꯏꯆꯥꯕꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯅꯨꯡꯁꯤꯔꯨꯅꯤ ꯃꯥꯅ ꯄꯤꯕꯥꯅꯤ ꯃꯥꯅꯅꯤ ꯃꯄꯨꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯍꯧꯒꯗꯕꯗꯤ ꯃꯥꯅꯅꯤꯅꯦ ꯑꯩꯅ ꯃꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯈꯔ ꯉꯥꯡ ꯁꯛꯄꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯄꯤꯕꯥ ꯄꯣꯛꯄ ꯇꯥꯟꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅೋ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯃꯥꯒꯤ ꯃꯔꯨꯝꯗꯅꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯧꯔꯤꯕ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯝꯃꯣꯏꯗꯒꯦ ꯃꯆꯦꯁꯤꯃꯗꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯗꯨꯅ ꯃꯤꯃꯥꯟꯅꯅ ꯃꯤꯔꯛ ꯇꯤꯟꯅ ꯍꯤꯡꯕ ꯉꯝꯈ꯭ꯔꯦ ꯃꯥꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯩꯅ ꯋꯥꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯦꯝꯃ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯏꯆꯥꯒꯤꯁꯨ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯣꯛꯂꯒ ꯇꯧꯍꯜꯂꯁꯤ ꯊꯦꯡꯉꯦ ꯄꯣꯊꯥꯔꯁꯤ
ꯙꯤꯔꯦꯟ ꯅꯣꯛꯐꯦ ꯇꯧꯅ ꯍꯥ ꯄꯣꯊꯥꯔꯁꯦ ꯃꯦꯝꯃ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯙꯤꯔꯦꯟꯅ ꯅꯪꯕꯨ ꯃꯩꯁꯤꯗꯤ ꯑꯗꯨꯝ ꯊꯥꯜꯂꯝꯃꯗ꯭ꯔꯣ ꯃꯦꯝꯃꯅ ꯃꯨꯊꯠꯆꯔꯝꯃꯒꯦ